अस्सलामुअलैकुम वरहमतुल्लाहि वबरकातुहु। ngasi aina puruk topic chara henba haibdi roja tauba. Chara henba haibdi Ramadan gi maru eba sikarino. Ramadan gi maru eba gi maram sikarigino. Islam masi yumbi manga ni yumpham oibani. Hariban yumbi sing asida thajaba sing du khaktana masak takpani mak Islam da thajaba mini haibdo. Makhoi sing adudi ahambada shahada haibadi Allah khaktadabu thajabagi sakhi piba. Anisubana salat haibadi khoi namaz tawbado. Ahum subadana zakah haibadi laira anang dadan tawba. Mari subadana saum haibadi chara henba haibadi roja tawba Ramzan thagi. Amasung manga subada haz satpa akoina tirtha satpa maitilon da hannare. Masigi thorom sing asibu Islam na thajaba singi mathakta tawdraba yadraba thabak ohen biri Allah tabarak taala na. Ramadan tha thabum sima chara hen basi dharma sigi yumbi manga gi manungda amani. Masi tawdraba yadrabani angamba singda aduga masi Allah ba khurumba amasung nungsibagi manungda makhal amani. Arabic wahay saum haribase chumna chara hen makhakta natte. Masigi arhadi lakshinba phathaba haibani. Wakhalgi, pukningi, thamoigi, mitki, karambadagi, chinbangi, khongkhuttagi, asina chingba kayaba lakshinba phathabadagi amasung aphattabadagi amasung akambadagi aduga maduna chahidumagi training ojanaba masada. Sahen bagi maramadu Quran asumun takpiri. Zahin bagi maramadu Quran asumun takpiri. Surah Baqarah ki ayat 183 subada. He thajaba sing yathang torobni na khoida sahen na bagdamak. Na khoi mangda leiramba singuda yathang tawkibagumna. Na khoi na chumna chachaba sing ojanaba. Sarahen basi mawong amani mi amagi masa Allah da kathokchabagi amasung masa warakchabagi. Ayat sita paliba wahay na khoi na chumna chachaba sing ojanaba haibasina taseng na khangali chara henbagi pandam. Aduna masi icham chamna chara henbagi wanate adubu nipa amasung nupi na chara henbagi galoyana hengadabani pukki aramba amasung hakchangi aramba adubu thadokadabani phattaba punamak khutki khongi mitki chingi amasung pukningi irang ithak. Ramadan tha se matik maya yamna chawba thani. Madu Quran gi surah Baqarah suba ayat 185 ta suna haibiri. Ramadan Ramadan haiba tha sig manungdani thabirakkhibadu Quran bu lamjing oina miyoibagi tabak amadi dalil sing oina lamjing gi amasung achum aran khandoknabagi aduna nakhoigi naraktigi kanagumana thadu thengnaraba mahak nga chara hengadabani maduda. Lanthum chakhatpagi lamjelda aikhoi itatatna kauthokni madudi aikhoi Allah gi makhada hinglibani haibase amasung mangonda makha ponbani haibasida maramsina aikhoi picture nonjabagi matam leba khibikta leinaba hotnaba tai. Ramadan thasina aphongba ningsingbiba amani aikhoi gi damakta picture nonjanana hingnabagi masakhakki oiba haibadu thaduknabagi aduga khunagi wakhal awa ana kayabasu ningsingbinaba amani. Ramadan thasina tambi madudi aikhoi miyoiba punamak wayal thawda amatani achan miran narodabani leita laira awa anang sigidamak khanbiduna mateng pangnabagi thani masina thawai gi chakhatnabagini aduga Allah da naksinabagini chara henmana hakchangi medical benefit kaya ama laikre toigimasung madunatte maruiba pandamdi Allah na tambibani aikhoida isabu phathajanaba aduga thawaibu chakhatnabaidamak maduna dharma phambainaba haibadu oijanaba aduna miyam aikhoi punna Ramadan thase mapung phana henminaba hotnaminasi aduga masigi afaba tambiba khudimak ado mapung phana pangthoknaba hotnaminasi. Assalamu alaikum warahmatullahi wabarakatuh.